ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯤ ꯅꯨꯄꯥ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄꯅꯦ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯒꯤ ꯋꯥꯔꯤꯅꯦ꯫ ꯑꯩ ꯃꯌꯥꯝꯗ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ꯫ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯦ꯫ ꯏꯆꯝ ꯆꯝꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯌꯥꯎꯅ ꯍꯧꯖꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯗꯨꯝ ꯐꯩꯌꯦꯕ꯫ ꯑꯗꯨꯒ ꯅꯨꯄꯤ ꯅꯍꯥꯒꯁꯦ ꯀꯣꯏꯕ ꯃꯇꯝꯗ ꯂꯩꯗꯅ ꯅꯨꯄꯤꯒꯁꯦ 2-3 ꯀꯣꯏꯕ, ꯌꯥꯝꯗ꯭ꯔꯕꯗ 2ꯒ ꯊꯝꯖꯕ ꯅꯨꯄꯥꯗꯣ ꯑꯗꯨꯗꯣ ꯑꯣꯏꯗꯦ꯫ ꯌꯥꯝꯅ ꯖꯦꯟꯇꯜ ꯑꯣꯏꯅ ꯍꯧꯖꯔꯛꯄ ꯃꯤꯁꯛꯅꯤ꯫ ꯍꯣꯏ ꯂꯩ ꯃꯥꯒꯤꯁꯨ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯆꯍꯤ 2-3 ꯅꯨꯡꯁꯤꯅꯖꯔꯦ꯫ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩꯌꯦꯅ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯌꯥꯝꯅ ꯐꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯕꯤꯅꯤ꯫ ꯑꯩ ꯁꯤꯁꯤꯃꯗꯤ ꯇꯝꯗꯕ ꯌꯥꯗꯦ, ꯑꯗꯨꯒ ꯊꯕꯛ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯀꯥꯏꯅ ꯌꯥꯝꯅ ꯈꯟꯖꯕꯤ ꯅꯨꯄꯤꯅꯦꯕꯀꯣ꯫ ꯅꯨꯡꯁꯤꯅꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯥꯛꯑꯦꯕꯀꯣ꯫ ꯃꯥꯁꯦ ꯁ꯭ꯇꯗꯤ ꯇꯧꯕ ꯂꯥꯛꯑꯦ꯫ ꯑꯗꯩ ꯂꯩꯔꯕ ꯃꯇꯨꯡꯗꯁꯨ ꯃꯣꯏ ꯑꯅꯤꯁꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯩꯌꯦ꯫ ꯐꯣꯟ ꯑꯗꯨꯝ ꯄꯥꯏꯅꯗꯅ ꯈꯣꯠꯅꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯦꯌꯔ ꯇꯧꯔꯒ ꯂꯦꯟꯖꯔꯛꯑꯦ꯫ ꯅꯨꯄꯥꯁꯤꯅ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯦꯕꯀꯣ꯫ ꯊꯥ 4-5 ꯆꯞ ꯆꯥꯕꯤꯗꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ꯫ ꯁꯤꯗꯩꯁꯤꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯣꯏꯁꯦ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯕꯖꯥꯠꯅꯤ꯫ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯁꯦ ꯈꯣꯠꯁꯦꯅ꯫ ꯑꯗ ꯃꯃꯥꯟꯅꯕ ꯈꯔꯒ ꯂꯥꯛꯇꯧ ꯂꯩ ꯍꯥꯏ꯫ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯄꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯈꯛꯅ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯔꯛꯑꯦꯕꯀꯣ꯫ ꯅꯨꯄꯤꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯅꯨꯡꯉꯥꯏ, ꯃꯁꯛ ꯃꯇꯧ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕ ꯐꯖꯗꯕ ꯑꯗꯨꯃꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯒ ꯅꯨꯄꯥꯁꯤꯡꯕꯨ ꯌꯥꯝꯅ ꯁꯨꯝꯕ ꯍꯩꯕꯗꯣ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯂꯩꯗꯅ ꯅꯨꯄꯤꯁꯦ ꯇꯨꯃꯤꯟꯅ ꯂꯩꯒꯟꯕꯤ, ꯅꯨꯄꯥ ꯅꯍꯥꯗ ꯄꯪꯑꯣꯟꯗ ꯑꯣꯟꯖꯟꯗꯕꯤ, ꯑꯗꯨꯒ ꯋꯥꯒꯁꯦ ꯀꯌꯥ ꯉꯥꯡꯗꯕꯤ, ꯃꯤꯅ ꯍꯦꯛ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯗ ꯃꯤꯁꯦ ꯂꯣꯏꯅꯕ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯦ ꯅꯨꯄꯤ ꯑꯣꯏꯔꯁꯨ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯂꯩꯗꯅ ꯉꯥꯏꯍꯥꯛꯀꯤ ꯂꯣꯏꯅꯕ ꯅꯨꯡꯉꯥꯏꯔꯨꯕ ꯅꯣꯡꯃꯈꯛ ꯊꯦꯡꯅꯕ ꯃꯤꯗꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯁ ꯃꯥꯗꯤ ꯌꯥꯝ ꯐꯩꯌꯦ ꯀꯥꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯥꯏ, ꯑꯗꯨꯒ ꯑꯗꯨꯝ ꯃꯤ ꯍꯥꯏꯅꯕ ꯃꯤꯁꯨ ꯂꯩꯔꯝꯅꯤ꯫ ꯃꯥꯒꯤ ꯃꯒꯨꯟꯗꯤ ꯈꯪꯗꯅ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯦꯕꯀꯣ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯤꯟꯁꯦ ꯃꯦꯟꯕ ꯉꯝꯗꯦꯗꯅ꯫ ꯑꯗ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯗ ꯂꯥꯛꯏꯕ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯌꯦꯕ꯫ ꯅꯨꯄꯥ ꯑꯃꯒ ꯑꯣꯏꯔꯣ ꯑꯃꯒ ꯑꯣꯏꯔꯣ ꯍꯦꯛꯇ ꯌꯥꯝꯅ ꯐ꯭ꯔꯤꯗꯒ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ, ꯑꯗꯩ ꯅꯨꯄꯥꯗꯒ ꯁꯦꯁꯥ ꯑꯗꯨꯝ ꯊꯥꯕꯗꯣ, ꯀꯣꯏꯗꯕꯤ ꯃꯑꯣꯡꯗ ꯐꯥꯛ ꯑꯗꯨꯝ ꯊꯥꯕꯤ꯫ ꯑꯗꯩ ꯃꯤꯅ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯃꯒ ꯍꯦꯛꯇ ꯇꯥꯞ ꯂꯥꯎꯔꯒ ꯁꯤꯁꯦ ꯀꯩꯅꯣ ꯀꯥꯏꯅ ꯍꯪꯕꯤ, ꯑꯗꯩ ꯐꯣꯟꯃꯛꯇ ꯑꯣꯏꯔꯁꯨ ꯀꯩ ꯌꯦꯡꯉꯤꯅꯣ ꯀꯥꯏꯅꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯍꯟꯕ ꯅꯨꯄꯤ ꯑꯃꯈꯛ ꯑꯣꯏꯌꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯃꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏꯔꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏ ꯄꯥꯔꯇꯤꯁꯤꯗ, ꯑꯁ ꯑꯩꯅ ꯄꯨꯔꯛꯏꯕ ꯅꯨꯄꯤꯁꯦ, ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯌꯥꯕꯅꯦ, ꯑꯌꯥꯕ ꯅꯨꯄꯤꯅꯦ꯫ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯨꯄꯥ ꯑꯃꯒ ꯂꯩꯃꯤꯟꯅꯔꯁꯨ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯆꯠꯃꯤꯟꯅꯔꯁꯨ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯦ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ꯫ ꯋꯥꯔꯅꯤꯡ ꯊꯥꯔꯝꯃꯤꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯒꯤ ꯃꯣꯏ ꯃꯃꯥꯟꯅꯕ ꯄꯥꯔꯇꯤꯁꯤꯡꯁꯤꯗꯀꯣ꯫ ꯈꯪꯉꯤ ꯅꯨꯄꯥꯁꯤꯁꯨ, ꯑꯗꯨꯒ ꯀꯣꯏꯗꯕꯩ ꯈꯣꯠꯇꯕꯩ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯕꯗꯒꯤ ꯀꯩ ꯍꯥꯏꯅꯤ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤꯒ ꯃꯣꯏꯕꯥꯅꯤꯁꯦ ꯈꯪꯅꯈ꯭ꯔꯦꯕꯀꯣ꯫ ꯌꯥꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯕꯗꯒꯤ ꯅꯝꯕꯔꯁꯦ ꯂꯧꯅꯔꯦ꯫ ꯅꯝꯕꯔꯁꯦ ꯂꯧꯅꯔꯒ ꯈꯪꯅꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯒ ꯈꯪꯅꯔꯒ ꯁꯨꯝ ꯏꯍꯥꯟ ꯍꯥꯟꯕꯗ ꯏꯆꯝ ꯆꯝꯅ ꯆꯥꯛ ꯆꯥꯔꯕꯣ ꯈꯣꯠꯂꯕꯣ ꯀꯥꯏꯅ ꯃꯦꯁꯦꯁ ꯊꯥꯅꯔꯝꯃꯦ꯫ ꯃꯦꯁꯦꯁ ꯊꯥꯅꯔꯝꯕꯗꯒꯤ ꯇꯞꯅ ꯃꯤꯑꯣꯏꯕꯁꯦ ꯅꯨꯡꯁꯤꯕꯗꯤ ꯍꯥꯏꯅꯩꯀꯣ, ꯂꯥꯞꯅꯔꯒꯅ ꯍꯦꯜꯂꯤ ꯅꯨꯡꯁꯤꯕ, ꯑꯗꯨꯒ ꯅꯛꯁꯟꯅꯕꯅ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯁꯦ ꯁꯤꯁꯤꯅ ꯃꯔꯤꯁꯦ ꯆꯦꯠꯁꯤꯟꯅꯕ ꯍꯦꯜꯂꯦ ꯍꯥꯏꯌꯦ꯫ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯕꯅꯤ ꯁꯤꯁꯨ, ꯀꯔꯝꯕꯅꯣꯗꯤ ꯈꯪꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒ, ꯀꯔꯝꯕꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯗꯣꯏꯅꯣ ꯁꯤ ꯈꯪꯗꯦꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯔꯝꯕꯤ ꯅꯨꯄꯤꯁꯦ, ꯁꯤꯗꯒꯤ ꯃꯥꯁꯦ ꯈꯔ ꯈꯖꯤꯛ ꯁꯨꯝ ꯊꯥꯞꯇꯣꯛꯄ ꯍꯧꯔꯛꯑꯦ꯫ ꯊꯥꯞꯇꯣꯛꯏꯁꯦ ꯃꯥꯅ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯃꯗꯨꯗꯤ ꯃꯥꯗꯤ ꯌꯥꯝꯅ ꯃꯉꯣꯟꯗ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯤ ꯇꯥꯏꯞꯇ ꯇꯧꯕꯗꯣ, ꯊꯃꯣꯏꯗ ꯀꯩꯅꯣꯝ ꯐꯥꯎꯕꯒꯤ ꯇꯥꯏꯞꯇ, ꯑꯗꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯃꯗꯨꯅ ꯂꯥꯞꯅ ꯂꯩꯈꯤꯕꯅꯤꯅ ꯎꯗ꯭ꯔꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯆꯠꯂꯤꯕ ꯀꯣꯏꯔꯤꯕ ꯈꯣꯠꯂꯤꯕꯁꯦ ꯃꯤꯠꯇ ꯎꯔꯕꯅꯤꯅ ꯁꯥꯎꯅꯤꯡꯕꯅꯤ ꯈꯪꯗꯦ, ꯑꯗꯒꯤ ꯈꯝꯕꯜꯂꯤꯅꯤ ꯈꯪꯗꯦ, ꯑꯃꯅꯤ ꯈꯪꯗꯦ, ꯃꯁꯥꯗ ꯅꯛꯅ ꯂꯩꯅꯔꯕꯅꯤꯅ ꯂꯣꯏꯅ ꯏꯎꯗ ꯎꯅꯕꯒꯤ ꯃꯥꯒꯗ ꯄꯥꯎ ꯐꯥꯎꯅꯔꯤꯉꯩ, ꯃꯥꯒꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯣꯛꯂꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯄꯣꯛꯂꯛꯏꯁꯦ꯫ ꯇꯧꯁꯨ ꯇꯧꯋꯤꯗꯅ ꯅꯨꯡꯁꯤꯅꯕ ꯑꯗꯒꯤ ꯀꯣꯏꯅꯕ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯁꯤꯗꯤ ꯋꯥꯔꯤꯒ ꯑꯗꯨꯝ ꯁꯥꯟꯅꯅꯤꯡꯕꯤ, ꯑꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯑꯃ ꯑꯣꯏꯔꯛꯑꯦ꯫ ꯑꯗꯨꯒ ꯀꯨꯏꯅ ꯈꯪꯅꯔꯀꯥꯟꯗ ꯃꯒꯨꯟ ꯈꯪꯅꯔꯀꯥꯟꯗ ꯅꯨꯡꯁꯤꯕꯗꯣ ꯃꯌꯦꯡ ꯖꯔ ꯇꯥꯈꯤꯕꯩ ꯋꯥꯅꯦꯕ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯨꯄꯥꯁꯤꯅ ꯍꯧꯖꯤꯛꯀꯤ ꯄꯥꯔꯇꯤ ꯃꯐꯝꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯤꯒ ꯌꯥꯝ ꯅꯛꯁꯟꯅꯅꯕ, ꯑꯁ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯔꯦꯀꯣ, ꯑꯗꯩ ꯃꯥꯅ ꯃꯥꯔꯀꯦꯇꯤꯡ ꯆꯠꯂꯨꯔꯅꯤ, ꯁꯣꯞꯄꯤꯡ ꯆꯠꯂꯨꯔꯅꯤ, ꯂꯣꯏꯅꯃꯛ ꯌꯥꯔꯦ꯫ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯍꯥꯏꯖꯜꯂꯦ ꯅꯨꯄꯤꯁꯤꯗ, ꯊꯥꯗꯔꯦ ꯃꯥꯁꯨ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯈꯪꯍꯜꯂꯤꯔ ꯀꯔꯤꯅꯣ, ꯄꯩꯁꯥꯗꯨꯗꯤ ꯌꯨꯝꯗꯒꯤ ꯊꯥꯔꯣ ꯍꯥꯏꯔꯒ ꯌꯨꯝꯗꯒꯤ ꯊꯥꯔꯛꯄꯅꯤꯅ
ꯂꯣꯏꯅꯔꯦ ꯍꯥꯟꯅ ꯂꯥꯏꯔꯤꯛ ꯄꯥꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯀꯌꯥ ꯊꯋꯥꯏ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯀꯁꯦ ꯃꯇꯝ ꯆꯥꯅ ꯌꯥꯎꯕ ꯌꯥꯎꯗꯕ ꯑꯗꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯑꯒꯁꯨ ꯍꯦꯛꯇ ꯆꯪꯈꯤꯕꯒ ꯐꯃꯨꯡꯁꯤꯗ ꯐꯣꯟꯁꯦ ꯍꯦꯛꯇ ꯃꯦꯠꯂꯒ ꯌꯦꯡꯕꯤ ꯑꯗꯩ ꯀꯣꯜ ꯇꯧꯕꯤ ꯇꯦꯛꯁ ꯇꯧꯕꯤꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯣꯏꯅ ꯍꯧꯒꯠꯂꯦꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅꯗꯤ ꯈꯟꯅꯩꯑꯕ ꯃꯣꯏꯒꯤ ꯔꯨꯝꯃꯦꯠꯁꯤꯅ ꯍꯥꯏꯅꯩꯑꯕ ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ ꯅꯨꯄꯤꯅꯤꯅ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤꯁꯨ ꯅꯠꯇꯦ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯦꯅꯁꯨ ꯍꯥꯏꯔꯝꯃꯕꯁꯤꯗ ꯃꯥꯅ ꯑꯁꯤꯗꯕꯨ ꯊꯑꯣꯏꯅ ꯃꯇꯝ ꯊꯥꯗꯔꯤꯁꯦ ꯄꯥꯝꯃꯨꯗ ꯃꯥꯜꯂꯦ ꯀꯥꯏ ꯃꯣꯏ ꯃꯁꯦꯟꯁꯦ ꯍꯥꯏꯅꯩ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨꯃꯛꯇꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯐꯦꯠ ꯍꯥꯏꯕꯅ ꯍꯥꯏꯕꯅꯤ ꯗꯥꯏꯔꯦꯛ ꯍꯦꯛꯇꯒ ꯍꯥꯏꯖꯜꯂꯨꯕꯗꯨꯗꯤ ꯃꯥꯅ ꯂꯣꯏꯅꯔꯤꯁꯦ ꯃꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕ ꯂꯧꯅꯕꯒꯤ ꯂꯣꯏꯅꯔꯤꯔꯥ ꯑꯗ ꯑꯩꯈꯣꯏꯅ ꯃꯉꯣꯟda ꯍꯥꯏꯔꯨꯔꯒꯗꯤ ꯑꯃꯨꯛ ꯖꯦꯂꯁ ꯀꯥꯕ ꯃꯥꯟꯈꯤꯗꯣꯏꯔꯥ ꯀꯥꯏꯅꯒ ꯑꯃꯨꯛ ꯈꯟꯕꯒꯤ ꯗꯥꯏꯔꯦꯛꯃꯛ ꯍꯥꯏꯌꯗꯕꯩ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯅ ꯇꯧꯅꯔꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯉꯒꯗꯤ ꯂꯩ ꯄꯥꯔꯇꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯂꯣꯏꯅꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯑꯗꯨꯝ ꯈꯪꯉꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯧꯊꯣꯛꯅꯕ ꯑꯗꯩ ꯃꯥꯒꯤ ꯃꯁꯥꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕ ꯃꯥꯅ ꯀꯩꯅꯣꯝꯃ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯍꯥꯏꯅꯕ ꯑꯗꯒꯤ ꯑꯥꯎꯠꯁꯥꯏꯗꯇꯅꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯑꯗꯩ ꯄꯥꯔꯇꯤ ꯑꯃ ꯌꯥꯎꯅꯤꯡꯕ ꯈꯣꯠꯅꯤꯡꯕ ꯃꯇꯝꯗ ꯃꯊꯟꯇ ꯆꯠꯄ ꯐꯔꯛ ꯍꯦꯛ ꯇꯥꯔꯒꯅ ꯅꯨꯄꯥꯁꯦ ꯍꯦꯛ ꯍꯧꯗꯅ ꯈꯣꯠꯇꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕꯒꯤ ꯁꯔꯨꯛꯇ ꯑꯗꯨꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯕꯣꯗꯤꯒꯥꯔꯗꯀꯤ ꯇꯥꯏꯞꯇꯒ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯅꯨꯄꯤꯁꯤꯅ ꯂꯣꯏꯅꯕꯅꯦꯕꯀꯣ ꯅꯨꯄꯤꯁꯤꯅꯁꯨ ꯑꯍꯥꯟꯕꯗ ꯅꯨꯄꯥꯁꯦ ꯀꯔꯤꯅꯣ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅ ꯈꯪꯅꯕ ꯅꯠꯇꯦꯗꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯕꯁꯤꯗꯤ ꯂꯣꯏꯅꯃꯛ ꯐꯩ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯅꯨꯄꯤꯁꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯒꯤ ꯃꯒꯨꯟꯁꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯂꯣꯏꯅꯔꯦ ꯑꯗꯩ ꯅꯨꯄꯥ ꯃꯥꯅꯗ ꯁꯨꯝ ꯍꯦꯟꯖꯜꯂꯦꯕꯀꯣ ꯅꯨꯄꯤꯁꯤꯗ ꯑꯗ ꯃꯤꯑꯣꯏꯕꯁꯤ ꯍꯦꯟꯕꯨ ꯍꯦꯟꯖꯜꯂꯨꯔꯗꯤ ꯂꯥꯏꯊꯣꯔꯛꯄꯁꯤꯗꯤ ꯇꯥꯏꯕꯪꯒꯤ ꯍꯧꯅꯁꯥꯅꯤꯗꯅ ꯅꯨꯄꯤꯁꯤꯅ ꯈꯔ ꯂꯥꯏꯊꯣꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯔ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯥꯝꯖꯔ ꯃꯥꯜꯂꯦ ꯀꯥꯏꯅꯒ ꯈꯟꯕꯒꯤ ꯃꯑꯣꯡꯗ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯥꯒꯁꯨ ꯑꯗꯨꯝ ꯄꯥꯔꯇꯤ ꯆꯠꯇꯅ ꯈꯣꯠꯇꯅ ꯂꯩꯔꯕ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯂꯣꯏꯅꯔꯝꯕ ꯈꯣꯠꯅꯔꯝꯕ ꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ ꯈꯪꯉꯦꯕꯀꯣ ꯑꯗꯒꯤ ꯐꯣꯟ ꯅꯨꯡ ꯆꯦꯛ ꯇꯧꯕ ꯈꯣꯠꯄꯗ ꯐꯥꯗꯅ ꯈꯣꯠꯇꯅ ꯌꯥꯎꯋꯦ ꯑꯗ ꯑꯍꯥꯟꯕꯒꯤ ꯐꯥꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯎꯕ ꯉꯝꯗꯕ ꯅꯨꯄꯤꯁꯤꯗ ꯍꯥꯏꯗꯤ ꯌꯥꯝ ꯀꯨꯏꯅ ꯂꯣꯏꯅꯕ ꯅꯨꯡꯁꯤꯕꯃꯛ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯅꯁꯨ ꯃꯉꯣꯟꯗ ꯀꯌꯥ ꯌꯥꯝꯅ ꯀ꯭ꯂꯣꯁ ꯑꯣꯏꯁꯟꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤ ꯇꯥꯏꯞꯇ ꯎꯁꯜꯂꯛꯄꯗꯨꯃꯛ ꯅꯠꯇꯕꯅꯤꯅ ꯀꯣꯏꯅꯔꯁꯨ ꯌꯥꯏ ꯀꯣꯏꯅꯗ꯭ꯔꯁꯨ ꯌꯥꯏ ꯅꯨꯄꯥꯁꯤꯅ ꯊꯟꯗ ꯅꯠꯇꯦ ꯀ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯏꯒꯣ ꯑꯃ ꯎꯠꯂꯛꯄꯗꯨꯗ ꯃꯥꯁꯦ ꯈꯤꯇꯪ ꯑꯍꯥꯟꯕꯗꯤ ꯅꯨꯄꯥꯁꯦ ꯈꯤꯇꯪ ꯅꯣꯟꯖꯩꯌꯦꯕꯀꯣ ꯈꯤꯇꯪ ꯅꯣꯟꯖꯔꯞ ꯇꯧꯅ ꯆꯠꯄꯗꯣ ꯆꯠꯂꯦ ꯃꯥꯁꯦ ꯑꯗꯨꯒ ꯂꯣꯏꯅꯕ ꯁꯥꯎꯅꯗꯕ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯔꯦꯟꯠꯇ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯔꯦꯟꯠꯁꯤꯗꯀꯣ ꯑꯗ ꯃꯣꯏꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯅꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯤꯒꯁꯨ ꯑꯗꯨꯝ ꯀ꯭ꯂꯣꯁ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯁꯟꯕꯤ ꯑꯗꯒꯤ ꯃꯥꯅꯒ ꯂꯥꯛꯑꯒ ꯆꯥꯛ ꯌꯦꯟꯁꯥꯡꯒꯁꯦ ꯊꯣꯡꯕꯤꯕꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯟꯕꯒꯨꯝꯕ ꯎꯇꯤꯒꯨꯝꯕꯁꯤꯗꯤ ꯅꯨꯄꯥꯅ ꯇꯧꯕꯗ ꯄꯥꯛ ꯈꯤꯇꯪ ꯍꯣꯏ ꯍꯩꯒꯟꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯌꯥꯎꯋꯤ ꯈꯔ ꯍꯩꯒꯟꯗꯕ ꯈꯣꯠꯀꯟꯗꯕ ꯆꯒꯦꯝ ꯄꯣꯝꯕ ꯎꯇꯤ ꯀꯥꯏꯁꯦ ꯈꯤꯇꯪ ꯍꯩꯕ ꯈꯤꯇꯪ ꯋꯥꯠꯂꯤꯗꯅ ꯅꯨꯄꯥꯅ ꯁꯤꯒꯁꯦ ꯍꯦꯛ ꯊꯣꯡꯖꯤꯟꯕꯤꯗꯅ ꯅꯨꯄꯤꯁꯤꯅ ꯑꯗꯩ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯋꯤ ꯅꯨꯄꯤꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯁꯤꯗ ꯍꯦꯛꯇ ꯔꯨꯝꯁꯤꯗ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯕꯅꯤꯅ ꯀꯅꯥꯝꯇꯅ ꯑꯩꯈꯣꯏꯒꯤ ꯎꯕ ꯅꯠꯇ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯀꯨꯁꯤꯔꯥꯁꯤꯗ ꯍꯤꯡꯉꯦ ꯅꯨꯄꯤꯁꯤꯅ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯛꯑꯒ ꯂꯩꯔꯤꯁꯦ ꯃꯥꯁꯦ ꯀꯔꯤ ꯇꯝꯕꯅꯣ ꯀꯩꯗꯧꯕ ꯂꯩꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯣꯏ ꯀꯅꯥꯝꯇꯅ ꯊꯤꯖꯤꯜꯂꯨꯗꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅꯀꯣ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯊꯥꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯅꯁꯨ ꯈꯪꯗꯦꯕ ꯂꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯣꯏꯒꯤ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝ ꯂꯩꯕ ꯔꯨꯝꯗꯨꯗ ꯂꯥꯛꯁꯜꯂꯒ ꯂꯩꯁꯜꯂꯕ ꯍꯥꯏꯁꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤꯗꯨꯒꯗꯤ ꯅꯨꯡꯁꯤꯅꯔꯤꯅꯤ ꯅꯨꯡꯁꯤꯅꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯋꯥ ꯈꯪꯗꯕꯩ ꯇꯥꯏꯞꯇ ꯑꯗꯥꯏꯗ ꯁꯨꯔ 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 ꯅꯩꯁꯜꯂ ꯂꯩꯕꯗꯨꯗꯤ ꯃꯣꯏꯁꯨ ꯍꯩꯅꯕ ꯊꯕꯛꯇꯤ ꯅꯠꯇꯦꯗꯣ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯂꯥꯛꯈ꯭ꯔꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯄꯥꯟꯗ ꯀꯩꯗ ꯊꯣꯛꯑꯒꯀꯣ ꯑꯗꯨꯝ ꯂꯩꯌꯦ ꯃꯣꯏꯁꯨ ꯑꯁ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯤ ꯅꯨꯄꯤꯁꯤꯕꯣ ꯀꯥꯏꯅ ꯈꯟꯕ ꯑꯗꯣ ꯃꯃꯥꯟꯅꯕ ꯑꯃꯅ ꯇꯧꯔꯛꯄ ꯊꯕꯛꯅꯤꯅ ꯍꯦꯛ ꯆꯩꯕꯁꯨ ꯉꯥꯡꯕꯁꯨ ꯍꯦꯛ ꯌꯥꯗꯕꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯄꯨꯔꯥ ꯅꯨꯄꯤꯁꯤꯗ ꯂꯨꯞꯈꯤꯕꯗꯒꯤ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯖꯔꯝꯕꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯕ ꯅꯨꯄꯤꯁꯦ ꯁꯤꯁꯦ ꯄꯨꯔꯥ ꯀꯥꯎꯔꯕ ꯈꯖꯤꯛ ꯈꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯞꯅꯕꯗꯒꯤꯀꯣ ꯍꯥꯏ ꯅꯨꯄꯤꯗꯨꯅꯒ ꯀꯣꯜꯒ ꯇꯧꯔꯛꯄ ꯇꯦꯛꯁꯀ ꯇꯧꯔꯛꯄꯁꯦ ꯑꯩ ꯊꯕꯛ ꯇꯧꯔꯤꯌꯦ ꯑꯩ ꯀ꯭ꯂꯥꯁ ꯌꯥꯎꯔꯤ ꯑꯩ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯦꯅ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯂꯥꯞꯊꯣꯛꯑꯝꯕꯗꯒꯤ ꯄꯨꯔꯥ ꯑꯣꯏꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕ ꯅꯨꯄꯤ ꯃꯥꯁꯨ ꯋꯥꯈꯜꯗꯤ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤꯁꯦ ꯃꯥꯁꯨ ꯊꯋꯥꯏꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯇ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯈꯤꯕꯗꯒꯤ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦꯅ ꯃꯥꯁꯦ ꯃꯣꯏ ꯑꯥꯗ ꯇꯝꯃꯤꯟꯅꯕꯀꯣ ꯅꯨꯄꯤꯁꯤꯅ ꯈꯟꯖꯔꯤꯁꯤꯅ ꯃꯣꯏ ꯑꯥꯗ ꯇꯝꯃꯤꯟꯅꯕ ꯑꯃ ꯈꯪꯅꯔꯕ ꯃꯥꯜꯂꯦꯗ ꯃꯥꯁꯦ ꯍꯣꯏ ꯑꯗꯨꯝ ꯈꯪꯅꯖꯔꯁꯅꯨꯗ ꯀꯥꯏꯅ ꯈꯟꯕ ꯅꯨꯡꯁꯤꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯆꯍꯤ 2-3 ꯅꯨꯡꯁꯤꯅꯖꯔꯒ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯆꯠꯈ꯭ꯔꯒ ꯂꯥꯞꯊꯣꯛꯈ꯭ꯔꯒ
ꯊꯣꯛꯑꯕꯝ ꯇꯧꯕꯁꯦ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯕꯝꯗꯤ ꯊꯣꯛꯇꯦꯗꯅꯀꯣ ꯃꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯩ ꯑꯗꯨꯒ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯅ ꯍꯧꯖꯔꯛꯄ ꯃꯤꯅꯤꯅ ꯆꯒꯠ ꯆꯒꯠ ꯇꯧꯕꯁꯨ ꯍꯦꯛ ꯇꯟꯕꯤ ꯃꯁꯥꯒꯤ ꯁ꯭ꯇꯦꯇꯁ ꯑꯃꯃꯝꯗ ꯂꯩꯅꯔꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅꯁꯨ ꯀꯌꯥ ꯑꯣꯟꯁꯤꯜꯂꯛꯇ꯭ꯔꯦ ꯃꯉꯣꯟꯗꯀꯣ ꯃꯥꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯅꯨꯄꯥꯁꯤꯅ ꯈꯤꯇꯪ ꯍꯥꯏꯕꯗ ꯃꯥꯅ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯔꯣ ꯈꯣꯠꯂꯣ ꯍꯥꯏꯕꯗꯒꯤ ꯄꯥꯎ ꯐꯥꯎꯔꯛꯈꯤꯗ꯭ꯔꯦ ꯑꯗꯨꯗꯒꯤꯗꯤ ꯄꯨꯔꯥ ꯅꯨꯄꯥꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯈꯤꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯁꯦ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯏꯁꯦ ꯐꯖꯅ ꯅꯨꯡꯁꯤꯅꯔꯦꯀꯣ ꯃꯥ ꯄꯥꯔꯇꯤ ꯃꯐꯝꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯅꯔꯒ ꯄꯩꯁꯥꯒꯁꯦ ꯑꯗꯨꯝ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯦ ꯅꯨꯄꯤꯁꯤꯅꯗꯤ ꯃꯥꯒꯤꯗꯤ ꯑꯋꯥꯠꯄꯗꯨꯃꯛ ꯂꯣꯏꯅ ꯄꯤꯌꯣ ꯈꯨꯗꯤꯡꯃꯛ ꯄꯤꯌꯣ ꯍꯥꯏꯕꯅꯤ ꯅꯨꯄꯥꯁꯨ ꯄꯤꯕ ꯉꯝꯅꯕ ꯍꯣꯠꯅꯩ ꯑꯗꯩ ꯍꯣꯠꯅꯔꯒ ꯅꯨꯄꯤꯁꯤ ꯍꯔꯥꯎꯏꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯑꯍꯤꯡ ꯑꯃ ꯍꯦꯛ ꯂꯩꯃꯤꯟꯅꯕ ꯑꯍꯤꯡ ꯑꯅꯤ ꯂꯩꯃꯤꯟꯅꯕꯁꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯦꯕ ꯃꯣꯏꯗꯤ ꯄꯨꯔꯥ ꯃꯇꯩ ꯃꯅꯥꯎ ꯌꯨꯝꯕꯥꯜꯂꯕꯒꯤ ꯇꯥꯏꯞꯇꯒ ꯂꯩꯃꯤꯟꯅꯔꯒ ꯅꯨꯄꯤꯁꯤꯅ ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯉ ꯆꯥꯃꯤꯟꯅꯗꯅ ꯈꯣꯠꯃꯤꯟꯅꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯔꯨꯝ ꯄꯨꯜꯂꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯗꯤ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯊꯋꯥꯏꯁꯦ ꯆꯥꯛꯑꯦꯕ ꯃꯣꯏꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕ ꯅꯨꯄꯤꯁꯤꯕꯨ 마가 ꯅꯨꯡꯁꯤꯅꯔꯤꯕ ꯑꯐꯕ ꯅꯨꯄꯤꯗꯨꯅ ꯊꯅꯝꯃꯦ ꯑꯗꯨꯒ 이만하면 나한 파티 락보다 와닝 떠오르는 누피지부 마나시다 부살라가 떠오르바 타박시부 시부 nga우데 하야리부 시부 가이나 하이나부도 뻥말레시 누피시 거의 거럭더버기니 그놈 떠오르이제 거이톡더나 거이르버지 nga우에드니 만더이제 아팡범 거이 거실레두니 가이가 하이비부도거 거기 사이 점나 로이나르부나 누피 아마기 거기 마군세 마나 khangdabdo phatte haibadumadi masu khangjarinebako ado khangna kari wakaldagi nusinai no koinai no haibadumadi mamanaba singi makoktasu ngarga lebido engodasu kokse ngarga leba hauji pawgi oina sidagi amuksu anirak suboina nupise atopa nupaga message thanarambay khotnarambagi thengnare phone se hojigi nupasina check tawbasidako mana nupisida haiko party phone thengnaba nupisidako na dumai tawrido kaino khotpano na haire imanaba oina loinabani khotpani haibadagi nupasna nang hana aishu nang imanaba oina loinadana thengnagibani adei bai nungsinagibani ado nang atopa nupasing sisu aiga nanga thengnaribu sumaina thengnaraga nang loi koina doira khotora kain masu chaire ko chaibadagi saunare adei saunabade hujiki nupise kapebako kappe sumna sum icham chamna loinabani na dumaina lana lonu khotnu kaina gogi kapasu yam hai mapiga se am nawe adu kuina ibani nungsinare ko kuisu kuidana kuiga na dum haibra khotpa themagi dum haijenaramani sina aina sagatpa wakhani sing haraga aina nangi naktaga laaga room amata ka punnaga lemina khomina tawrisibu nang nungsibai natro aduga aina su message kai ka se kaktrisi icham chamna thana baini aiga nangatabako atopa koina ba nungsinaba already ai message kai ka se loina kak thatlani adegi block ka thamjalaga lebi ai khotpi ai kan haibasta nupa se mu thajarini he थाजरबनिना दुम मखाताना नुसिनारे अदुबु कुइदे खरा लेगा अमुक हेक्ता पाव फाउनारंबा अदे हौजिकी नुपासे माजे मनथाजेना मकोसे पुबा ngamакт꯭রেদিং साइगी खोइ मानदि थमोइ सेंना नुसिनि खंदे अदु पामिनि खंदे हौजिकी पार्टी फमना थेंनाबा नुपि सिसि कदम लोइनार लेगा माना अतोपा नुपागा पार्टी चटखिबा अदि अतोपा नुपागा अमा अमा ओइरो हेक्ता शॉपिंग ओइरो अमा ओइरो चटखिबसता मासे खोइदौ थिटलागा प्रॉपर चागा दे फोन सिना हंजन तौसनी अदि ब्लॉक खरा पिरक अदि मिस कॉल खरा ताहलक अदि साइलेंट थमजला माइथोकपा मा चटखिबि खोइपि तौबसता मासे प्रा स्टडी जे प्रा सोइर एबा माजे लाइक सुं पा पादबि कइनोम तौले मासे प्रा अंगावै टाइपता मंगबा जगांदा पमंगदा मंगबि अदि मको खासे ग्रो ग्रो खोटपि दुगा ममाना म्याम चाक चादना खोटन तोइदिसु यावदबि तुमिन्ना फामुंदा लोंगागा लेबि खोटपि ए ai नुंगाइत्रे ai थवासे नुंगाइत्रे खोटे देता हाइदबि दको तुमिन्ना मासे अंगांग मसा मसु नतबनिना मनथासे सारा लेरे दु सुमाइना सारबनिना माना थागदोरिबा एग्जाम दुदि फेल तारे ममा पाना लाइक तो फजना तमुसो लाइक पारुसो थारगा मानि सोमना कंदा रोमांस पालेमिना रोमांस ता पास तौरगा एग्जाम दना फेल तारगा लेरे अदुगा मागी मौ मतोसे मागा खोगी रूममेट ओरिबा सिंसे याम नुंगाइते लाइला सुसु फन हौरी अदुगा माना कइसु लेतबा खोगी सेंनागा mamuli gumbi ma gumbi amada hekta mana ngauri je kaino sini mamuli haije ai kai haino khangte ko yam pattabi amagi kaino malena heta haijana bani da adu mami du da mana ngauri je kaino si ngaude hai prime hai bani da se mamana bagi khoido khore je thitpa kainaro ko handati kainaro adu nu pini na koiba hona de na be ibo nangji di hemalli he kaina ga mamana ba ngai se cheiram da badagi chei khalle ba ko nangju kitang ni khallu yengo akoisu nang nusibagi dum hairabani
ꯅꯨꯄꯤꯅꯦꯅ ꯏꯃꯥꯟꯅꯕ ꯀꯩꯀꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯗꯨꯅꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯂꯣꯏꯅꯕꯗ ꯚꯥꯏ ꯅꯪ ꯑꯗꯨꯝ ꯋꯥꯅꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯥꯡꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯅꯪꯒ ꯂꯣꯏꯅꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄ ꯑꯃꯒꯁꯨ ꯑꯗꯨꯝ ꯂꯣꯏꯅꯈꯤꯅꯤ ꯅꯪ ꯃꯉꯣꯟꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ ꯈꯣꯠꯆꯜꯂꯨꯅꯨꯅ ꯋꯥꯍꯩ ꯈꯔꯗꯤ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯅꯨꯄꯥꯁꯤꯗ ꯑꯗꯩ ꯅꯨꯄꯥꯁꯤꯁꯨ ꯀꯣ ꯍꯣꯏ ꯍꯣꯏꯗꯤ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯑꯗꯨꯃꯛꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯕ ꯉꯥꯡꯉꯤꯕꯁꯤ ꯃꯥꯒꯤ ꯐꯅꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯃꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯈꯔꯗꯤ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯔꯝꯅꯦꯕ ꯑꯗꯨꯃꯛꯅ ꯏꯜꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯏꯟꯕꯤꯕꯗꯤ ꯅꯠꯇꯕ ꯃꯥꯅ ꯆꯤꯟꯗꯅ ꯍꯣꯏ ꯍꯣꯏ ꯇꯥꯕ ꯋꯥꯈꯜꯗꯅ ꯑꯃ ꯈꯟꯕ ꯊꯃꯣꯏꯗꯅ ꯑꯃ ꯅꯤꯡꯕ ꯍꯥꯏꯗꯣ ꯑꯗꯨꯗꯣ ꯇꯧꯔ ꯂꯩꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦꯀꯣ ꯄꯥꯔꯇꯤ ꯃꯐꯝꯗ ꯊꯦꯡꯅꯕ ꯅꯨꯄꯤꯁꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯇꯞꯅ ꯇꯞꯅ ꯈꯪꯕ ꯍꯧꯔꯛꯑꯦꯕ ꯑꯗꯣ ꯀꯔꯤꯅꯣ ꯈꯪꯉꯤꯗꯣ ꯍꯥꯏꯔꯤ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯀꯣ ꯁꯤꯁꯦ ꯌꯥꯝ ꯐꯕ ꯅꯨꯄꯥꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯍꯧꯔꯛꯄꯅꯤ ꯃꯥꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯃꯥꯅ ꯇꯝꯃꯤꯕ ꯁ꯭ꯇꯗꯤꯁꯦ ꯁꯤꯗ ꯃꯍꯩꯗꯤ ꯑꯗꯨꯝ ꯆꯥꯒꯗꯕ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯁꯤ ꯅꯨꯄꯥꯁꯦ ꯑꯩ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯗꯦ ꯁꯤ ꯅꯨꯄꯤꯁꯤꯅ ꯈꯪꯉꯛꯑꯦꯕ ꯈꯔ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗꯩꯗꯤ ꯃꯥꯁꯦ ꯐꯖꯅ ꯈꯪꯉꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯇꯧ ꯑꯗꯩ ꯃꯥꯒꯤꯗꯃꯛꯇꯒ ꯋꯥꯖꯕ ꯈꯣꯠꯆꯕꯁꯦ ꯎꯔꯒ ꯁꯤꯁꯤꯃꯗꯤ ꯑꯩꯁꯦ ꯐꯖꯅ ꯅꯨꯡꯁꯤꯕꯤꯔꯕ ꯃꯥꯜꯂꯦ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯑꯣꯟꯖꯜꯂꯒꯦꯁꯦ ꯅꯨꯄꯤꯁꯤꯅ ꯈꯜꯂꯛꯑꯦꯕ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯃꯥꯅ ꯃꯌꯥꯝꯅ ꯍꯥꯏꯖꯟꯕꯗꯒꯤ ꯃꯥꯁꯦ ꯈꯔ ꯈꯔ ꯂꯥꯞꯊꯣꯛꯆꯔꯒꯦ ꯍꯣꯏꯗ ꯀꯥꯏꯅ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯁꯦ ꯑꯃꯨꯛ ꯅꯨꯄꯤꯁꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯖꯞ ꯂꯥꯎꯅ ꯑꯣꯟꯁꯤꯜꯂꯛꯄꯅꯦꯕ ꯃꯃꯥꯏꯁꯦ ꯄꯨꯔꯥ ꯂꯩꯁꯜꯂꯛꯄꯅꯦꯕ ꯑꯗꯒꯤ ꯂꯩꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯀꯞꯇꯅ ꯈꯣꯠꯇꯅ ꯀꯞꯁꯟꯅꯗꯅ ꯈꯣꯠꯇꯅ ꯇꯧꯔꯦ ꯑꯗꯒꯤ ꯅꯨꯄꯤꯁꯤꯅ ꯍꯩꯕꯒꯤ ꯆꯥꯡꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯍꯩꯒꯦꯗꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯔꯊꯗꯦ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔോ ꯒꯤꯐ ꯅꯨꯡꯒ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯁꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯇꯪ ꯄꯤꯔꯛꯇꯕ ꯑꯗꯒꯤ ꯑꯇꯣꯞꯄ ꯃꯣꯏꯒ ꯔꯨꯝꯃꯦꯠ ꯑꯣꯏꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯥꯒꯤꯁꯨ ꯕꯥꯔꯊꯗꯦ ꯀꯩꯀꯥ ꯇꯥꯕꯗ ꯏꯆꯝ ꯆꯝꯅ ꯀꯩꯁꯨꯝꯇ ꯇꯥꯗ꯭ꯔꯒꯁꯨ ꯄꯣꯠ ꯑꯃ ꯂꯩꯕ ꯃꯇꯝꯗꯒ ꯍꯦꯛꯇ ꯃꯣꯏꯒꯤꯁꯨ ꯌꯥꯎꯅ ꯐ꯭ꯔꯤꯠꯀ ꯂꯩꯁꯜꯂꯛꯄꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯦ ꯐꯥꯔꯒꯦꯅ ꯈꯜꯂꯦ ꯃꯥꯁꯦ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯑꯩꯕꯨ ꯌꯥꯍꯟꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯩ ꯃꯣꯏꯅꯒ ꯁꯤ ꯅꯨꯄꯤꯁꯦ ꯂꯧꯑꯣ ꯈꯣꯠꯂꯣ ꯌꯥꯝ ꯐꯩꯒ ꯍꯥꯏꯔꯗꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯩꯁꯜꯂꯒꯦ ꯍꯥꯏꯅ ꯗꯥꯏꯔꯦꯛ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯆꯨꯈꯤꯕꯅꯤꯅ ꯅꯨꯄꯤꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯐ꯭ꯔꯤꯠ ꯂꯩꯕ ꯑꯣꯏꯔో ꯍꯥꯐꯦꯜ ꯂꯩꯕ ꯑꯣꯏꯔో ꯑꯗꯨꯝ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯒꯤ ꯂꯥꯛꯇꯅ ꯃꯥꯅ ꯆꯥꯛ ꯌꯦꯟꯁꯥꯡꯒ ꯊꯣꯡꯕꯤꯗꯅ ꯑꯗꯩ ꯃꯣꯏ ꯑꯦꯛꯖꯥꯝ ꯃꯇꯝꯗꯒ ꯆꯥꯛ ꯌꯦꯟꯁꯥꯡ ꯍꯦꯛ ꯊꯣꯡꯕꯤꯗꯅ ꯑꯋꯥꯠ ꯑꯄꯥ ꯍꯦꯛ ꯍꯪꯕꯤꯗꯅ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯒꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯐꯅ ꯐꯠꯇꯦ ꯁꯥꯎꯅꯤꯡꯉꯝꯕ ꯃꯤꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯑꯩ ꯏꯁꯥꯁꯨ ꯑꯣꯏꯔꯣ ꯁꯥꯎꯅꯤꯡꯕ ꯃꯤꯁꯦ ꯃꯥꯅ ꯂꯥꯛꯁꯜꯂꯒ ꯐꯖꯜꯂꯛꯄꯁꯦ ꯍꯦꯛꯇ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯀꯥꯏꯅꯒ ꯂꯥꯎꯕꯗꯤ ꯉꯝꯗꯦꯗꯅ ꯉꯝꯗꯕꯅꯦꯕ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯉꯝꯗꯕꯅꯦꯕ ꯃꯥꯅ ꯐꯖꯜꯂꯛꯄꯗ ꯊꯃꯣꯏꯗ ꯐꯅ ꯍꯩꯅꯤꯡꯗ꯭ꯔꯒꯁꯨ ꯍꯣꯏ ꯍꯣꯏ ꯀꯥꯏꯅ ꯇꯥꯁꯟꯅꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯣꯏꯁꯨ ꯇꯥꯁꯟꯅꯔꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦꯕꯀꯣ ꯃꯣꯏ ꯊꯣꯛꯄꯅꯤꯗ ꯀꯥꯏꯁꯦ ꯑꯩꯈꯣꯏ ꯐꯨꯔꯤꯠ ꯄꯤꯔꯛꯑꯁꯤꯕꯨ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯁꯤꯕꯣ ꯑꯩꯈꯣꯏꯅ ꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯅꯠꯇꯦꯕ ꯑꯗꯣ ꯍꯩꯗꯤ ꯍꯩꯌꯦ ꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯅꯨꯄꯤꯅꯤ ꯀꯥꯟꯗꯤ ꯃꯣꯏꯁꯨ ꯍꯥꯏꯅꯩ ꯂꯣꯏꯅꯔꯦ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯦ ꯄꯥꯈꯠꯂꯛꯑꯦꯕ ꯄꯥꯈꯠꯄꯤꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯃꯥꯅ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯒ ꯉꯁꯥꯏꯒꯤ ꯋꯥꯔꯅꯤꯡ ꯊꯥꯔꯝꯕ ꯅꯨꯄꯤꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯀꯣꯏꯔꯨꯔꯤꯅꯣ ꯅꯨꯡꯁꯤꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯒꯤ ꯋꯥꯈꯜꯅ ꯂꯥꯝꯁꯟꯕ ꯉꯝꯗꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯐꯥꯒꯤꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯅ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯧꯔꯒꯗꯤ ꯄꯨꯔꯥ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯃꯥꯡꯉꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯅꯨꯄꯥ ꯑꯃꯒꯁꯨ ꯄꯪꯌꯥꯗ ꯌꯥꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒ ꯀꯥ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯅꯪꯅ ꯃꯥꯡꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯍꯥꯏꯐꯦꯠ ꯍꯥꯏꯔꯝꯕꯗꯒꯤ ꯄꯨꯔꯥ ꯁꯦꯔꯤꯌꯁ ꯇꯥꯔꯒ ꯍꯥꯏꯔꯛꯑꯦ ꯚꯥꯏ ꯅꯪ ꯇꯧꯅꯨ ꯐꯠꯇꯦ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯐꯠꯇꯦ ꯅꯪ ꯃꯥꯒ ꯐꯖꯅ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯧ ꯅꯪ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯅꯪ ꯂꯧꯕꯩ ꯄꯨꯔꯥ ꯅꯝꯂꯧ ꯂꯧꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯦꯅ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩ ꯃꯥꯁꯨ ꯍꯣꯏꯅ ꯍꯥꯏ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯪꯅ ꯀꯌꯥꯔꯛꯅꯣ ꯐꯥꯔꯤꯗꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯪꯒꯤ ꯄꯨꯟꯁꯤ ꯀꯌꯥꯔꯛꯅꯣ ꯃꯥꯡꯉꯤꯗꯣ ꯇꯁꯦꯡꯅ ꯅꯪ ꯑꯦꯛꯖꯥꯝꯗ ꯐꯦꯟ ꯐꯥꯎ ꯇꯥꯈꯤꯕꯅꯤ ꯅꯪ ꯈꯤꯇꯪꯗꯤ ꯈꯜꯂꯨꯍꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯈꯣꯠꯂꯤꯁꯦꯅ ꯍꯥꯏ ꯅꯨꯄꯥꯁꯦ ꯍꯣꯏ ꯑꯩ ꯃꯉꯣꯟꯗꯤ ꯂꯥꯞꯊꯣꯛꯑꯗꯕꯅꯤ ꯈꯣꯠꯂꯗꯕꯅꯤꯅ ꯍꯥꯏꯔꯦꯀꯣ ꯃꯥꯁꯦ ꯍꯥꯏꯔꯒ ꯂꯥꯞꯊꯣꯛꯇꯣꯏꯅꯤ ꯍꯥꯏꯔꯒꯗꯤ ꯁꯨꯡꯂꯥꯞꯇꯤ ꯂꯥꯞꯊꯣꯛꯇꯕ ꯑꯗꯨꯗꯒꯤꯗꯤ ꯑꯃꯨꯛ ꯀꯃꯥꯏꯅ ꯄꯥꯎꯁꯦ ꯇꯥꯔꯛꯀꯦꯗ ꯅꯨꯄꯤꯁꯦ ꯂꯩꯁꯥꯕꯤ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯕ ꯃꯧ ꯑꯣꯏꯔ ꯂꯩꯔꯝꯃꯕ ꯃꯥꯁꯦ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯨꯔꯒ ꯂꯨꯍꯣꯡꯉꯨꯔꯒ ꯃꯧ ꯑꯗꯒꯤ ꯃꯆꯥ ꯌꯥꯎꯔꯒ ꯅꯨꯄꯥꯁꯤꯒ ꯃꯥꯒ ꯈꯥꯏꯅꯔꯛꯄꯒꯤ ꯃꯔꯝꯗꯨꯗꯤ ꯀꯅꯥꯝꯇꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯆꯥ ꯂꯩꯔꯦ ꯑꯗꯨꯒ ꯃꯧꯅꯤ ꯑꯗꯨꯒ ꯃꯆꯥ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯁꯦ ꯑꯥꯎꯠꯁꯥꯏꯗꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯂꯣꯏ ꯈꯪꯅꯔꯦꯕꯀꯣ ꯃꯊꯪ ꯁꯨꯝ ꯍꯪꯅꯕꯗꯣ ꯈꯪꯅꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯈꯪꯅꯔꯦ ꯁꯤꯗꯩ ꯃꯃꯥꯟꯅꯕꯉꯩꯁꯦ ꯑꯁ ꯄꯨꯔꯥ ꯃꯀꯣꯛ ꯄꯥꯏꯔ ꯈꯥꯡꯉꯦ ꯃꯣꯏꯁꯦ ꯀꯩꯅꯣꯅꯦ ꯑꯁ ꯁꯤꯗꯤ ꯄꯨꯔꯥ ꯀꯥꯏꯅꯍꯟꯗꯗꯤ ꯌꯥꯔꯣꯏ ꯈꯣꯠꯂꯔꯣꯏꯅ ꯍꯥꯏꯕꯗꯒꯤ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯁꯨ ꯈꯪꯉꯛꯄꯗꯒꯤ ꯃꯥꯁꯦ ꯍꯥꯟꯅ ꯐꯅ ꯂꯧꯒꯦ ꯈꯟꯖꯔꯝꯃꯁꯨ ꯃꯥ ꯑꯃꯒ ꯂꯣꯏꯅꯔꯨꯔꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯅ ꯑꯩ ꯂꯧꯔꯒꯦ ꯃꯥꯅ ꯗꯥꯏꯔꯦꯛꯃꯛ ꯆꯞ ꯌꯨꯡꯅ ꯃꯥꯗꯤ ꯄꯨꯔꯥ ꯂꯨꯞꯄꯒ ꯅꯨꯡꯁꯤꯈ꯭ꯔꯕꯅꯦꯕ ꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯔ ꯑꯄꯥꯝꯕ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗꯦ ꯄꯨꯔꯥ ꯅꯨꯄꯤꯁꯤꯅ ꯍꯥꯏꯉꯩ ꯎꯔꯨ
ꯎꯡꯉꯒ ꯂꯩꯔꯝꯅꯤ ꯑꯗ ꯃꯧꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝꯗꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯃꯧꯇꯪ ꯑꯣꯏꯔꯝꯃꯗꯤ ꯐꯕ ꯑꯗꯩ ꯑꯃꯨꯛꯁꯨ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯁꯜꯂꯛꯑꯕ ꯍꯥꯏꯅꯗꯥꯏꯅꯦ ꯁꯟꯕꯤ ꯂꯩꯕꯗ ꯁꯅꯥꯎ ꯌꯥꯎꯔꯤ ꯀꯥꯏ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨ ꯑꯣꯏꯕꯁꯤꯗ ꯃꯥꯁꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯈꯜꯂꯦ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯅ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯇꯁꯦꯡꯅ ꯃꯥ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯑꯗꯩ ꯋꯥꯈꯜ ꯈꯟꯊꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯔꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯎꯕ ꯆꯤꯡꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕꯃꯛꯁꯨ ꯅꯠꯇꯦ ꯌꯦꯡꯉꯣ ꯑꯗꯩ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯈꯜꯂꯦ ꯃꯥ ꯍꯥꯏ ꯑꯩ ꯂꯧꯔꯣꯏꯗ ꯑꯩ ꯀꯥꯏꯅꯔꯗꯕꯅꯦ ꯑꯗꯣ ꯑꯩꯅ ꯃꯥ ꯀꯥꯏꯅꯕꯁꯦ ꯀꯃꯥꯏꯅ ꯀꯥꯏꯅꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦꯅ ꯍꯥꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯅꯪ ꯃꯧꯅꯤ ꯂꯣꯏꯔꯦ ꯅꯪ ꯃꯧ ꯑꯣꯏꯔꯝꯃꯤꯁꯤꯗꯤ ꯏꯕꯥꯅꯤ ꯀꯥꯏꯅꯔꯅꯤ ꯑꯩ ꯃꯧ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯅꯦꯀꯣ ꯏꯔꯦꯟꯅ ꯀꯃꯥꯏꯅ ꯈꯨꯝꯃꯛꯀꯦꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔ ꯀꯥꯏꯅꯕꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯌꯦ ꯃꯥꯁꯨ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤꯅ ꯑꯩꯅ ꯃꯥ ꯀꯥꯏꯅꯒꯦ ꯍꯥꯏꯔꯁꯨ ꯀꯥꯏꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯟꯅ ꯍꯧꯈꯤꯕꯗ ꯁꯣꯏꯈꯤꯕ ꯃꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤꯉꯩ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯄꯥꯔꯇꯤ ꯆꯠꯃꯤꯟꯅꯔꯝꯕ ꯑꯗꯒꯤ ꯐꯣꯟ ꯃꯦꯁꯦꯁ ꯀꯩꯀꯥ ꯊꯥꯅꯔꯝꯕ ꯈꯣꯠꯂꯝꯕꯗꯣ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯝ 2-3ꯂꯛꯇꯤ ꯐꯥꯈ꯭ꯔꯦꯗꯅ ꯑꯗꯨꯗ ꯑꯣꯏꯅ ꯕꯦꯁ ꯇꯧꯔꯒ ꯏꯕꯥꯅꯤꯁꯦ ꯀꯥꯏꯅꯔꯁꯤ ꯍꯥꯏ ꯀꯥꯏꯅꯒꯅꯤ ꯍꯧꯖꯤꯛ ꯃꯥꯗꯣ ꯃꯧꯅꯤ ꯈꯣꯠꯄꯅꯤꯅ ꯍꯥꯏꯔꯒ ꯀꯥꯏꯅꯕꯗꯨꯗꯤ ꯃꯥꯁꯦ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯔꯣꯏ ꯑꯗꯨꯒ ꯋꯥꯈꯜꯁꯨ ꯌꯥꯝ ꯍꯟꯊꯈꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩ ꯃꯉꯣꯟꯗꯒꯤ ꯇꯞꯅ ꯇꯞꯅ ꯂꯥꯞꯊꯣꯛꯀꯦꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯗ ꯈꯨꯝꯃꯛꯑꯦꯕꯀோ ꯑꯗꯩ ꯃꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯈꯔꯅꯤ ꯑꯗꯨꯝ ꯍꯥꯏ ꯃꯧꯅꯤ ꯍꯥꯏꯔ ꯀꯥꯏꯅꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯗꯨꯒ ꯌꯦꯡꯉꯨ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯔꯨꯔꯦꯅ ꯈꯜꯂꯣ ꯑꯩꯗꯤ ꯂꯩꯍꯧꯕ ꯉꯝꯃꯣꯏ ꯅꯪ ꯀꯩꯗꯧꯕꯒꯤ ꯑꯩꯒ ꯂꯩꯃꯤꯟꯅꯕꯗ ꯌꯥꯔꯤꯅꯣ ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯅ ꯅꯨꯄꯤꯁꯤ ꯗꯛꯂꯥꯎ ꯂꯥꯛꯁꯜꯂꯛꯑꯗꯤ ꯑꯗꯨꯃꯥꯏꯅ ꯗꯛꯂꯥꯎ ꯅꯨꯄꯥꯁꯦ ꯅꯝꯂꯩ ꯂꯩꯁꯜꯂꯦ ꯈꯜꯂꯣ ꯅꯝꯂꯩ ꯂꯩꯁꯟꯕꯗꯒꯤ ꯍꯪꯅꯔꯛꯑꯅꯤ ꯈꯣꯠꯅꯔꯅꯤꯀꯣ ꯅꯨꯄꯤ ꯅꯪꯅ ꯀꯩꯗ ꯁꯣꯏꯔꯤꯕ ꯅꯨꯄꯥ ꯅꯪꯅ ꯀꯩꯗ ꯁꯣꯏꯔꯤꯕ ꯍꯥꯏꯔꯒ ꯅꯨꯄꯤꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯂꯩꯗꯣꯏꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯅ ꯀꯅꯥꯝꯇ ꯌꯥꯔꯣꯏꯗꯕ ꯂꯩꯇꯦ ꯅꯨꯄꯥ ꯅꯪ ꯀꯩꯗꯧꯕꯒꯤ ꯅꯈꯨꯠ ꯁꯥꯡꯉꯣꯏꯅ ꯅꯈꯨꯠ ꯁꯥꯡ ꯅꯪ ꯅꯨꯄꯤꯁꯦ ꯂꯧ ꯇꯥꯕꯅꯤ ꯅꯪ ꯍꯥꯟꯅ ꯅꯨꯄꯤꯁꯦ tashengna harga masa sokjringeda nang mauni khopni khanghowdabra an harga adu pisalaktoriba adumai pisalak taragadi nupa magi imung ijat magi punsidi prak lekha tadiba sima khalambagi su oirambai mase haibada kijabado tashengna nupisina di lalabani ko mamma orabani macha lerebani mana minamaga nupasiga koinari ni nushinari neba nupasta ai mauni ai icha leire haibadi waisidi sungai haiba nateba nupina chawbagi changji ko sidane nushinadringaida hana nupisi yengbiyo do nushinara matungda achepa marise thamganu na haise sidaneba crime neba laktorise khidang ek soibada pra crime ondoineba mamana mayam sisu ko nungai tan hai hoi adudi nangna phani khanbado tawro tamna di laptho o hai adagi laptho ke khalira khandira ko nupasina khandi khallaba male aduga kamai tawge da dum nupisina dum ngalaitana phone toksalakpi phone laksalakpi nupasina class yawba chakringai sida ko nupasina phone paikhatre khaloba mase class yawba chakringai timing sida nupisina laksalaga range sida leidoineba acha thakar pusanara ani mai ko mamanaba jingsina yanaba ahaw atum kar pusanara ani mana leirani ana kitchen changrani thongba thakpa yabangai thongtokrani thakdokrani ko charo na puthorani nupa do lakpa ngairani ai nupa sisu iya do chaminani thakminani chara kamai phudatna dawri mi jado kamai phura thadok Mazuman thadi sarba thabak adai mamana basingsina hai nang sum pusalak pasidi sidi afabadi nate bai phazu phadasu maje mauni sum pusaladi prak chopna tara khotlen haibadagi nupa mana nupista kari haina pau tambano haibadumadi khangdre do sida sum unabase nungaite haibaira kari gino imana basingna khoibani gi sum leinariba marise moisu nungaitra male khotra male na adumaina bu khumibra karam haina bu magi wakhalna kamaina bu khumino khangdre moishana room da dum unaramba the room dum chaminadan thakminadan tawbose tawgidre nupase mase sengna harga aido like paba chalini library da like paba chalini nek thokraga hingji halakta manaba singna call tor hek hang asai library da lairi kholi na ek khumak ahing halakta base sum ahing ji ama halakta bu dadi slayam parma le mase kaina ge khanba anda ahing ani ahum sum hanjilakta ba dudadi mosu wakhalam khalle karinu man khalli je nupi se akoina sida pusala anu chopnarani haibadegi mana
kogi mapanda unarabazala nupisiga ahing lekminarabazala moibani thakmin chaminadana tawrabazala karigino mana nupisigi lapthoktrisi haiba wakhal amadi laeba adumakna nupisiga haujiki nupasiga moise lekminai chaminai haibagi wadi nati moi mamit maknadi urute adubu nahankai ahing sunglek lektraga library da like pabada ahing hanjilaktaba nongma phawba yawdraga nupisi pusala anu chopnarani mauni haibadagi mana library da like pabani chakraga halaktabadudadi khanpham thokpa wakhaldo mamanabasingse khalaeba hai haina moi ani hum leiminarambadagi mamanabasingsisu nungaitabsu phawe sauningbasu yamna phawebako haibidi akoina bo asuk phajana haibire ngangbire sida mana lawdrisibu karamba kokno magi laglasu songai haitaba maksu natte duga phalauna kaina thokpa yarsta mana sida matam adu manghandana leise ma chopchagedani mai lawjarani ma nuarni ma kain imanaba amagidamak yamna wabi bado tasengna hojiki nupasina ngoksan phajanadana yamna katukaran tawba misak ama oina haura agadi smama chanabani lawjasanu haibagi khra adum khandokadabado adumakna nupi na haje tayo mayam koirakpa nupasu natte mana kogi outside sida leirakpadagi magi khangnajabi ma leirambadagi hojiki party famna thengnaba nupi do adu nupi thengnagre adu nupi do pura ngawgibani nupi se yamna koirakpa nupa maksu oidabani na mamana ba haibadu oirabani na aphabajek thunganingba adagi mamana ba singsina haiba wase hojiki nupa sina amusu mulawraktaba hoi di harga sum thabak oina pangthoraktabasta moise sauninge sei mamana ba madi Manipur da thokre ka mamana ba makak lehore adu mana Manipur da thol e kaina ka khanjarga su mamana ba dugi damakta waroi ke ai magi damakta sukan khalloi ke haibasi madi mase ngamjadraba maramdi marup amana marup nungsibase yam nungsina ka koi thawai phawa thaba ngami bani duga phan horaiba masibu kadobagi lamkhang da thingnabi naton chabi magumina ai marupsibu makhalladoira kaina khanbagi thawaina ahinga tumba yadabado wakhaljina dum phungbangnaraga sadubu pau phaunai jaladu kamai tawdujano migi maudu lawdura jalane dubu as kaina drijala kaina khalleba ko mamana base aduga dumdi hange pau law khotna tawba kas kaina driba malida moido adum marak to prak patti tana dabida nupasina kainarage khallasu hojik se hojik phawgi oina kaina dabida lairiba nupise nupasina haisina ma mauni na cha leire kan haibudi nupise yam wakhalje kainomda sakhani duna mamagi asoibudu puthoga aduina toknarage na khanba de nupisina am kamai tawwi madi ngasai yam hairabado mawama oirabani adagi nupase kamai loina gani nupase kamai na somgani adagi nupase kamai na yamna ikai khangdaba mai thabi yabudo mina tinnaga sisala asu ade mina ga khupana ga thara asu nokphek taraga mai ga sas kaun haigalaga ngamba midhane ba isa power balai tappa balai adamadi tasin harga yamna maramadala ambani adu nupa sidi madi yaiba makai phage na ni man khalam du as aina ngammi ba aina hek leijabi thadan aina namdana laini namdana phani mana ngamna ba ko pharaga ai namlai lesangani du ai nupa oithokani sini adamana hana yum paluriba nupa du mari kaya pharamaro akogi nupi du na phatre nupa du na phatra ko khangjaba natte da dudi ada maramadi kainarakpadi oirambe aduga aina khanbada nupi se yamna pawa ba imungi machadi orangataba mande outside ga thador isinadi kogi yam ka hena nungai tragasu ahamagi khradum thadoraga nang pesa tangir khokir outside to the leire hebi ma kaina dumanga thador ijala kamaina no mi machada yam thina ngangba chebagi wari nataba ko magi mo moto do duna haibne machadu bu nusiba khangdaba jala haujikanse yamna bera tare kainadri hauji phawbo iyak tawraga lei matung tabada kamaina oiraktoino nupi sinabu namdana leisalaktoribra nupa mana tingthongna as ainang lawba ngammaroi hairaga direct kaina dawribra ijat dabi bulongna dawribra wari se gyan tadri hauji phawgi na di kainadri sini ngasi ki wari se dubu hauji ki wari thabir ibako mamana bahan sinadi asatoki matik thawai se chakrabajani penjadabado aigi marup chamjabajibu snangne tadumai tawba nungaijadabado adugi pendabagi wari se happy ona hairakpani
Sini ngasigi warise nupise faragadi yam phai phatragasu yam phatte aphabi mayam amasu thoklai phattabi mayam amasu thoklai matamnara chakholakpanara dagi mausisu yum paluraga khainare habase laisabi masingdagi khainaba masingni hena yamakataba male yamsu yamaba male ba hek tawa khainare khainabi khainaba ngaktangai asengba amta leitra male kharabudi leire do kogi khainaba khainabini hena masing yamhangata male ba Pare ay warise ngasigidi sida loisinjarage mamanaba mana tharakpanina moibanigi manungda leiriba waridudi akupa myam waridi yawrineba adumakti loinama usaluba ngamdre aduna aina warise mayamda share tawba kanda pendaba adagi manung thitna khangdaba khotaba wahai wata soigiba phajataba yawrasu mayamna hanagumna ngakpibagum ngasisu ngakpiyu haiba wafam thamjari.